ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯕ ꯈꯪꯍꯟꯖꯕ ꯑꯃꯇꯪ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯃꯤꯁ ꯀꯣꯜ ST ꯗꯤꯃꯥꯟ ꯀꯦꯝꯄꯦꯟꯒꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ST ꯗꯤꯃꯥꯟꯒꯤ ꯀꯦꯝꯄꯦꯟꯒꯤ ꯃꯤꯁ ꯀꯣꯜ ꯇꯧꯕꯒꯤ नंबर मैं खाजगे करीब खंगब नोट तौबियु 8732042511 हाइब नंबर मयामना अखोई जातिगिनी मैतई जातिगिनी खनबिरगा सुक्सो सोइदना मिस कॉल तौबिनबा निचिंजरी नंबर अदु अखोई अमुक मयामदा खाजगे 8732042511 हाइब नंबर मैं मिस कॉल तौबिनबा निचिंजरी थैंक यू